ꯑꯍꯥꯟꯕꯃꯛꯇꯗ ꯂꯟꯆꯟꯕ ꯇꯥꯏꯒꯔꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯅꯤꯄꯨꯔꯤ ꯄꯨꯂꯤꯁ ꯃꯦꯜ ꯁꯤꯚꯤꯜ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯦꯗ ꯀꯟꯁꯇꯦꯕꯜ ꯇꯦꯂꯤꯀꯣꯝ ꯑꯃꯁꯨꯡ ꯐꯣꯂꯣꯋꯔ ꯂꯧꯅꯕꯒꯤꯗꯃꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯇꯦꯁ ꯇꯧꯒꯗꯕ ꯃꯐꯝ ꯑꯗꯨ ꯆꯦꯟꯖ ꯇꯧꯕ ꯑꯃꯁꯨꯡ ꯐꯤꯖꯤꯀꯦꯜ ꯇꯦꯁ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯔꯤꯁꯤꯗꯨꯜ ꯍꯥꯏꯕꯗꯤ ꯅꯧꯅ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯈꯔ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛ ꯇꯧꯔꯦ ꯃꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯧꯅ ꯃꯇꯝ ꯂꯦꯞꯂꯕ ꯑꯃꯁꯨꯡ ꯃꯐꯝ ꯍꯣꯡꯗꯣꯛꯂꯕ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯃꯦꯜ ꯁꯤꯚꯤꯜꯒꯤ ꯑꯍꯥꯟꯕꯗ ꯈꯪꯍꯟꯖꯔꯛꯀꯦ ꯃꯗꯨꯗꯤ ꯍꯥꯟꯅ MPTC ꯄꯥꯡꯒꯩꯗ ꯐꯤꯖꯤꯀꯦꯜ ꯇꯦꯁ ꯆꯦꯟꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯕꯠꯇꯥꯂꯤꯌꯟ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ ꯒ꯭ꯔꯥꯎꯟꯗ ꯑꯣꯏꯅ ꯆꯦꯜꯂꯒꯅꯤ ꯍꯥꯏꯅ ꯃꯇꯝ ꯂꯦꯞꯂꯦ꯫ ꯅꯧꯅ ꯃꯇꯝ ꯂꯦꯞꯂꯕ ꯑꯗꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ꯫ ꯁꯤꯗ ꯎꯔꯤꯕ ꯐꯣꯇꯣ ꯑꯅꯤꯁꯤ ꯑꯍꯥꯟꯕꯩꯁꯤꯅ ꯅꯧꯅ ꯊꯣꯛꯂꯛꯄ ꯅꯣꯇꯤꯁ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯅꯤꯁꯨꯕꯁꯤꯅ ꯍꯥꯟꯅꯒꯤ ꯅꯣꯇꯤꯁ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤꯁꯤꯗꯤ ꯌꯦꯡꯉꯔꯣꯏꯁꯤ ꯍꯟꯗꯛ ꯅꯧꯅ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ ꯃꯗꯨꯗꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 5 ꯑꯃꯁꯨꯡ 6ꯇ ꯇꯦꯡꯅꯧꯄꯜ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 8 ꯑꯃꯁꯨꯡ 9ꯗ ꯆꯥꯟꯗꯦꯜ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 4 ꯑꯃꯁꯨꯡ 10ꯗ ꯅꯣꯅꯦ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔ 18 ꯑꯃꯁꯨꯡ 14ꯗ ꯇꯃꯦꯡꯂꯣꯡ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔ 15 ꯑꯃꯁꯨꯡ 13ꯇ ꯐꯦꯔꯖꯣꯜ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔ 18 ꯑꯃꯁꯨꯡ 53ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔ 20 ꯑꯃꯁꯨꯡ 22ꯗ ꯀꯥꯝꯖꯣꯡ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔ 22 ꯑꯃꯁꯨꯡ 23ꯗ ꯎꯈ꯭ꯔꯨꯜ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔ 23 ꯑꯃꯁꯨꯡ 28ꯇ ꯀꯥꯡꯄꯣꯛꯄꯤ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔ 19 ꯑꯃꯁꯨꯡ 18ꯗ ꯁꯦꯅꯥꯄꯇꯤ ꯆꯦꯟꯒꯅꯤ, ꯑꯗꯨꯒ ꯗꯤꯁꯦꯝꯕꯔ 30 ꯑꯃꯁꯨꯡ 38ꯗ ꯑꯗꯨꯒ ꯖꯅꯋꯥꯔꯤ 2, 3, 4, 5 ꯖꯅꯋꯥꯔꯤ 2ꯗꯒꯤꯅ 5 ꯐꯥꯎꯕꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯆꯦꯟꯒꯅꯤ, ꯑꯗꯨꯒ ꯖꯅꯋꯥꯔꯤ ꯇꯥꯡ 6 ꯑꯃꯁꯨꯡ 8 ꯑꯗꯨꯒ 10 ꯑꯃꯁꯨꯡ 11ꯗ ꯊꯧꯕꯥꯜ ꯆꯦꯟꯒꯅꯤ, ꯖꯅꯋꯥꯔꯤ ꯇꯥꯡ 12 ꯑꯃꯁꯨꯡ 18ꯗ ꯖꯤꯔꯤꯕꯥꯝ ꯆꯦꯟꯒꯅꯤ, ꯖꯅꯋꯥꯔꯤ ꯇꯥꯡ 14 ꯑꯃꯁꯨꯡ 13, 18, 19ꯗ ꯕꯤꯁꯅꯨꯄꯨꯔ ꯆꯦꯟꯒꯅꯤ, ꯖꯅꯋꯥꯔꯤ ꯇꯥꯡ 53, 20, 19 ꯑꯃꯁꯨꯡ 28ꯗ ꯏꯝꯐꯥꯜ ꯋꯦꯁ ꯆꯦꯟꯒꯅꯤ, ꯑꯗꯨꯒ ꯖꯅꯋꯥꯔꯤ ꯇꯥꯡ 24 ꯑꯃꯁꯨꯡ 25ꯗ ꯀꯛꯆꯤꯡ ꯆꯦꯟꯒꯅꯤ ꯍꯥꯏꯅ ꯅꯣꯇꯤꯁ ꯑꯁꯤꯗ ꯄꯜꯂꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯁꯤꯅ ꯃꯦꯜ ꯐꯣꯂꯣꯋꯔꯒꯤ ꯅꯧꯅ ꯃꯇꯝ ꯂꯦꯞꯂꯕ ꯑꯗꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ꯫ ꯐꯣꯇꯣ ꯑꯅꯤꯅꯤ ꯑꯩꯅ ꯁꯤꯗ ꯍꯥꯞꯆꯔꯤꯕ ꯑꯁꯤ ꯑꯍꯥꯟꯕꯒꯤꯁꯤꯅ ꯀꯣꯟꯅ ꯊꯣꯛꯂꯛꯄꯗꯨꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯍꯥꯟꯅꯒꯤꯗꯨꯅꯤ꯫ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯂꯩꯔꯤꯕ ꯑꯁꯤ ꯍꯥꯏꯕꯗꯤ ꯀꯣꯟꯅ ꯊꯣꯔꯛꯄ ꯅꯣꯇꯤꯁ ꯑꯁꯤ ꯄꯥꯊꯣꯛꯀꯦ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯚꯦꯅꯨ ꯍꯥꯏꯕꯗꯤ ꯐꯤꯖꯤꯀꯦꯜ ꯇꯦꯁ ꯄꯥꯡꯊꯣꯛꯄ ꯑꯃꯗꯤ ꯁꯤꯟꯗꯦ, ꯍꯥꯟꯅꯒꯤ ꯑꯗꯨꯝꯅ ꯁꯦꯀꯦꯟ ꯕꯠꯇꯥꯂꯤꯌꯟ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ ꯒ꯭ꯔꯥꯎꯟꯗ ꯑꯗꯨꯝ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 5 ꯑꯃꯁꯨꯡ 6ꯇ ꯆꯥꯟꯗꯦꯜ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 8 ꯑꯃꯁꯨꯡ 9ꯗ ꯇꯦꯡꯅꯧꯄꯜ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 4 ꯑꯃꯁꯨꯡ 10ꯗ ꯇꯃꯦꯡꯂꯣꯡ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18 ꯑꯃꯁꯨꯡ 19ꯗ ꯅꯣꯅꯦ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 25 ꯑꯃꯁꯨꯡ 26ꯇ ꯆꯨꯔꯆꯥꯟꯄꯨꯔ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18 ꯑꯃꯁꯨꯡ 53ꯗ ꯐꯦꯔꯖꯣꯜ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 20 ꯑꯃꯁꯨꯡ 22ꯗ ꯎꯈ꯭ꯔꯨꯜ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔ 22 ꯑꯃꯁꯨꯡ 28ꯗ ꯀꯥꯝꯖꯣꯡ ꯆꯦꯟꯒꯅꯤ, ꯑꯗꯨꯒ ꯗꯤꯁꯦꯝꯕꯔ 23 ꯑꯃꯁꯨꯡ 28ꯗ ꯁꯦꯅꯥꯄꯇꯤ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔ 19 ꯑꯃꯁꯨꯡ 21ꯗ ꯀꯥꯡꯄꯣꯛꯄꯤ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔ 30 ꯑꯃꯁꯨꯡ 31 ꯑꯗꯨꯒ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 2 ꯑꯃꯁꯨꯡ 2ꯗꯒꯤꯅ 5 ꯐꯥꯎꯕ 2, 3, 4, 5ꯗ ꯏꯝꯐꯥꯜ ꯋꯦꯁ ꯆꯦꯟꯒꯅꯤ, ꯑꯗꯨꯒ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 6 ꯑꯃꯁꯨꯡ 8 ꯑꯗꯨꯒ 10 ꯑꯃꯁꯨng 19ꯗ ꯕꯤꯁꯅꯨꯄꯨꯔ ꯆꯦꯟꯒꯅꯤ, ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 12 ꯑꯃꯁꯨng 18ꯗ ꯀꯛꯆꯤꯡ ꯆꯦꯟꯒꯅꯤ, ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 14 ꯑꯃꯁꯨꯡ 13, 18, 19ꯗ ꯊꯧꯕꯥꯜ ꯆꯦꯟꯒꯅꯤ, ꯑꯗꯨꯒ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 53 ꯑꯃꯁꯨꯡ 20, 19 ꯑꯃꯁꯨꯡ 28ꯗ ꯏꯝꯐꯥꯜ ꯏꯁ ꯆꯦꯟꯒꯅꯤ, ꯑꯗꯨꯒ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 24 ꯑꯃꯁꯨꯡ 25ꯗ ꯖꯤꯔꯤꯕꯥꯝ ꯆꯦꯟꯒꯅꯤ ꯍꯥꯏꯅ ꯅꯣꯇꯤꯁ ꯑꯁꯤꯗ ꯄꯜꯂꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯀꯟꯁꯇꯦꯕꯜ ꯇꯦꯂꯤꯀꯣꯝꯒꯤ ꯅꯧꯅ ꯃꯇꯝ ꯂꯦꯞꯂꯕ ꯑꯗꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ꯫ ꯚꯦꯅꯨ ꯑꯗꯨꯗꯤ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯩ, 1st ꯕꯠꯇꯥꯂꯤꯌꯟ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ ꯏꯝꯐꯥꯜꯒꯤ ꯒ꯭ꯔꯥꯎꯟꯗ ꯆꯦꯟꯒꯅꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯅꯧꯅ ꯅꯣꯇꯤꯁ ꯊꯣꯛꯂꯕ ꯃꯇꯝ ꯂꯦꯞꯂꯕ ꯔꯤꯁꯤꯗꯨꯜ ꯇꯧꯔꯕ ꯑꯗꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ꯫ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 5 ꯑꯃꯁꯨꯡ 6ꯇ ꯇꯃꯦꯡꯂꯣꯡ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔ ꯇꯥꯡ 8 ꯑꯃꯁꯨng 9ꯗ ꯅꯣꯅꯦ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔ ꯇꯥꯡ 4 ꯑꯃꯁꯨꯡ 10ꯗ ꯆꯥꯟꯗꯦꯜ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔ ꯇꯥꯡ 18 ꯑꯃꯁꯨꯡ 14ꯗ ꯇꯦꯡꯅꯧꯄꯜ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔ ꯇꯥꯡ 35 ꯑꯃꯁꯨꯡ 26ꯇ ꯎꯈ꯭ꯔꯨꯜ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔ ꯇꯥꯡ 18 ꯑꯃꯁꯨꯡ 53ꯗ ꯀꯥꯝꯖꯣꯡ ꯆꯦꯟꯒꯅꯤ, ꯗꯤꯁꯦꯝꯕꯔ 20 ꯑꯃꯁꯨꯡ
ꯀꯨꯟꯃꯥꯊꯣꯏꯗ ꯆꯨꯔꯆꯥꯟꯄꯨꯔ ꯆꯦꯟꯒꯅꯤ, December 22 ꯑꯃꯁꯨꯡ 23ꯗ ꯐꯦꯔꯖꯣꯔ ꯆꯦꯟꯒꯅꯤ, December 23 ꯑꯃꯁꯨꯡ 28ꯗ ꯀꯛꯆꯤꯡ ꯆꯦꯟꯒꯅꯤ, December 19 ꯑꯃꯁꯨꯡ 18ꯗ ꯖꯤꯔꯤꯕꯥꯝ ꯆꯦꯟꯒꯅꯤ, December 30, 38 ꯑꯃꯁꯨꯡ January tang 2, January tang 3, tang 4, tang 5ꯗ ꯊꯧꯕꯥꯜ ꯆꯦꯟꯒꯅꯤ, ꯑꯗꯨꯒ January tang 6 ꯑꯃꯁꯨꯡ 8ꯗ ꯁꯦꯅꯥꯄꯇꯤ ꯆꯦꯟꯒꯅꯤ, January tang 10 ꯑꯃꯁꯨꯡ 11ꯗ ꯀꯥꯡꯄꯣꯛꯄꯤ ꯆꯦꯟꯒꯅꯤ, January tang 12, 13, 12 ꯑꯃꯁꯨꯡ 13ꯗ ꯏꯝꯐꯥꯜ ꯏꯁ ꯆꯦꯟꯒꯅꯤ, January tang 18ꯗꯒꯤꯅ tang 10 ꯐꯥꯎꯕ ꯏꯝꯐꯥꯜ ꯋꯦꯁ ꯆꯦꯟꯒꯅꯤ, ꯑꯗꯨꯒ January tang 18 ꯑꯃꯁꯨꯡ 19, 24, 15 ꯐꯥꯎꯕ ꯕꯤꯁꯅꯨꯄꯨꯔꯒꯤ ꯆꯦꯟꯒꯅꯤ ꯍꯥꯏꯅ ꯅꯣꯇꯤꯁ ꯑꯁꯤꯗ ꯄꯜꯂꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯅꯣꯇꯤꯁ ꯄꯥꯝꯕ ꯂꯩꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯇꯤꯁ ꯑꯁꯤ ꯐꯪꯕꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯕꯤꯔꯛꯂꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯅ ꯏꯀꯣꯛꯅꯣꯟꯅ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫